Census ka mari lainana August kun ga mathui phawba chathagadaba enumerator amadi supervisors singi training sachaba yaroi haina ngasi su nong marakta masingam laba ima singna Imphal East District ke DC office mamang da thomjindana kholau kya laukhrai masingam laba maira pai bi sing mitop khantok tana census tawba yaroi haiba kholau sing laukhi nungchil pung ahung ga minute kuntra rom tarakpu matamda security force ki kangbuna khongjang jang siliba Ima singi marakta tear gas kap sinduna tan khaike maduda khongjang changsin bada saru yakhibi ima ama soktuna zenim star laikanake panbayabade numit kharani gi mamang dasu JFD students wing census na mari lainana training tawba yaroi haijina nambol da leiba SK Women's College Moirang College JM College ta khongjang changsinduna training tugai kiba amadi ngarangna Mahabali da leiba school amada training zatnaba Thorang Torambadigi Maira Paibi Sing na Tugai Kibasing, like Krabane, JM College to Sangsin Kiba Kongzang the Mahiro Nupi Anisu Asok upon Nankibane. Nong Maraksida, Imam Yam Sum the Kakaja Basita, the Agas Kapopasiti, Tashiam Nuaisade, Sumaina Manipu Police Kika, and Melusa, but Hongs and Nimiam, Namopena Tribase, Makoi Manipu Masa, Natabra and Haya Hungary Base, Madugini. Some Najaramba, no Marta, Lajariba Imam Yamse, DC Mangala, Hibaki the Marta, Sumaya Tagas Kapasiam Noisade. Mito Kandokana, Census over Yaroi, Hibagi, Kazamiam, Gihogi, Marakta, Imphal East DC, Census Taunabagi the Makta, training program, Tauram Dore, Hibagi the Makta, Tauba to Gaivala Poina, Lamlang Gimera by Vita Amana, DC of Somanga, Tomzalaga, Lavamatamda, Nong Surabasu, Manipur Imagi the Mak, Yellow Mikanabagi the Makta, Imakayana, Nong Marakta, Hozik. Census training tawba yaroi DC biski mamangda mayam ngaina duna lai nungsidra imam yam gi thawna ase lamdam sigi damakta masagi singi damakta yelomi gi damakta honari ba si hanba leitana honari adu masigi marak sida sarkar gi karmachari singna tolop gi damak khallaga training yaugani haina laaga manung de AC da phammaga leiribani imam yam na manipur kandaba yaroi training tawba yaroi haina mapano kholau lauribani adu tolop phangli ba makoi se chap manna lingjan manana tolop hengat piu haibagi di moitana khongjang tengin mangami natabida manipur manga dorba makoi saruk yauri basigi da maktadi makoi tholok tuna miyam gi da makta akoi miyam gi da maglepi imam yam gi da maglepi akoi gi da makoi isan leptari haina mamang thana tholok padi ngasi bok ka ngambagi poti miyam mataba phangdri hauji DC Imphal East ki mamang da puram patani hi lei ba potse nong marakta mayam yang wana lenari ba potse Sigi mangda gari da masada tongi ba ima sin soi ba se tegas pamra soi ba ima se so ta le re bokta mani police na makoi gi gypsy da boilo gari sa udam da pukhatpi da bajagi akhoi ima singna alak ba gari masa ma phar ga pukhlai bani masugo maluja da ba mama amad satka da balam chatta ba se masi praja amoina ta seng yam nuai jade hausi mi top khandok tringai da Census tawba yaroi haibe kholau se Manipur police amadi Manipur le sarkar gi karmachari punamaki yauri bane masida sida miyam ne khonga jangan matamda thoklaba ima si bok da gari machada asumna sa san hoiba dauna khoina phar ga porak pata ya poran bagi mong alu su nong marak sida asok pa se masi ata tai nate miyam pungna mana khangbiu masi ata uba ihaw ma hawba ki matam oira bla haiba se miyam pungna wakhan khangna da mafam ni maram ne kari no haiba matamda asuma tawri ba thabak ta sengna yamna pendre Manipur da mitop khandokna Census tawba yaroi haiba pose masi sarkar tabi da ba amadi karmachari amna tabi da ba se masi yamna pende